Tamtiraba laina laichadam wiriba coronavirus taking atoknaba state asida lairiba tongan tongan furup singi apunba laison thoram nase kanglage nongchup thangba sanathongda pangthokre state asida lairiba mipum khudingna mana thazaba lining matungina mapu magi mafamda haizaba khurumjaduna laina asidagi ngathokpina bahajasi haina chief minister and biren fondokre nase lenga gasina sinduna pangthokiba laison thoram aduda lok sabha gi mp dr R.K. Ranjan rajya sabha gi mp lesimba sanajauba minister singh awangbu nyumai S. Rajan, Bungajan Balte, TA Satyabartamade, MLA Kiasusarga K. Housing ising ichal gumna hengalakliba COVID-19 laichada sidagi ngaktoknaba lainga thamliba curfew si ngaknachana hanaba police department na fanayamna kan hona jarbasu leibak miyamna wakal tabu watana laichada si hengalakpa yabage achawu maramama oirakpa yana leire emergency services frontline workers amade essential commodities puthok pusin tawba gari sing curfew sida komthoklabasu curfew relaxation category da yaudaba gari kaya amasu noma da tholapagi chang hengalakle. The Manipur Petroleum Products Business Forum na Chief Minister's COVID-19 Pandemic Relief Fund da mateng pangbuina nase District Hospital Thobal gi Medical Superintendent Dr. C.H. Memcha amade CMO Thobal Y Nokul gi khutangda medical relief material kya nasiteng mangpikre. Forum asigi convener OK Budina luchingduna District Hospital asigi staff sing na sizinanaba PPE yankai surgical 3-layer face mask piece chamanga liter mangage sanitizer piece ani amade disposable rubber hand glove piece chamangage medical relief material sing ado District Hospital asigi MS de kusina duna tengmangke. Universal Immunization Program gi makhada laibak siga ngang singbo pneumococcal pneumonia meningitis nadanaba chahi fadringai pneumococcal conjugate vaccine lemna kapthokpa hodokpa thoram Bishnupur District ki oina CIC Nambolda District Health Society amadi DFWB na sinduna pangthokpa achongba tharumama ngasi hodokre hodopagi tharamda Chief Medical Officer Bishnupur Dr. N. Gyaneshwar District Malaria Officer Bishnupur Dr. T.H. Nabakishwar CIC Nambol GMO in charge Dr. L. Kuberna athoiba mithung lensing on sarugya ke ida kapa hodopagi tharamda angang kharada PCV vaccine kaptuna tharamadu hodoke. Bishnupur District Hospital na traga Moirang CIC fauba chatuna chathok chasingi amade curfew manungda gari leitabagi awaba kaya mayuk naramba KUMBI asigi miyamna CIC KUMBI da nomaizing khudingi test tawba thabak ngarangdagi hodokre. BJP Bishnupur District Committee ke Vice President Suwariba Social Activist Sanjoy Hantemna kanna chen chongduna Manipur ke Chief Minister and Biren ga tanaduna KUMBI asigi manungda COVID test tawba yabage khudong chaba se hodokpani hari. State asigi Chief Minister na haikiba wafam amagi matungina COVID-19 lanthengi matangda ngase Waiton gi Puthiba Community Hall da lining laison gi thoram pangthokre. Tauramadu BJP Manipur Pradesh Kishan Morcha gi Vice President amade Medical Cell gi Convener Dr. Khetrimayum Kalana luchingduna pangthokibani. Tauramadu da COVID-19 Task Force Waiton gi Youth Development Council, Youth Development Association, Local Development Association amade Prince Club ki thomi sing su sarugya ki. National Health Mission Manipur ge meeting makhada the Sangai Express na manpower amade atai logistics support piduna Sega Road Thauda Babok Laikai de leiba Chaukat Thaurang Kanglup ki sanglenda chatharakpa COVID vaccination camp na solution claim vaccination camp aduga mari lenana the Sangai Express ki proprietor Nishikant Singh Shapam na hai mamang thagi kunma pandagi chatharakpa camp asida punamiyo lisingani rom hidakap ke COVID-19 yani suba web number moiraga kham thengna waba mayok nariba lamsang esigi tongan mafam singda lepa leitana tengbang polam khusinabagi saruka moina ngase so awang laikin thabi tendoyang mayang langjing tamang taning phaidinga sangai thel makha lekai maklang awang khuno amade tharoizam gi mafam gi yumthong chatrukta social worker khundrakpam kanbana nomoda changdraba yadarba polam sing mateng pangkre Kulai paiba miyoi karana awang thangba Africa ge BURKINA FASO da leiba solhanda landaduna miyoi chamaga humpuram hatkre haukiba chahi khara asida kwaidigi hena tamthiba attack oiriba thodogadu haukiba thangsa numita thokibane thodogadu da kaithel amadi yum kya sumai thadoklamke haujik fawo yoina thodogadu ki matangda lup amatana claim torp laitri adumakpu border area asida haukiba matam kharadagi Islamist attack sing lepa laitana chathadun lakli hari
10 की लमसंग चेंबी सिफान हसना नुपी की मीटर लिसिंग तरा की लमजेलदा वर्ल्ड रिकॉर्ड थुगाइख्रे मरमदम हैंजेलोदा पांगथोकपा कॉन्टिनेंटल टूरदा भागना मिनिट 19 सेकेंड तरुक 10 मिनट निपाननीदा मीटर लिसिंग तरा चेनबंगम की हाइना वर्ल्ड एथलेटिक्स ना हाइख्रे इथोपिया की अल्मास अयाना मिनिट 19 सेकेंड तरा 10 मिनट मरी मंगादा चेंदुना वर्ल्ड रिकॉर्ड थमलंबने 10 मचासिना टोक्यो ओलंपिक्स की हेक मांगोइना हानगी रिकॉर्ड तगे सेकेंड तरा हेना यांगना चेंदुना माकी तौबंगम बदु थोके